United States na Ukraine da Russia gi lan thengnana ba yamna sana kapayaba M142 high mobility artillery rocket system piragani hairi Ukraine gi maikai dagi Russian lan missing Kherson amatung Kharkiv region dagi takthoknana ba akan ba moong da lan thengnari region ani asigi mafam kharada Ukraine gi lan missing Russian lan missing takthok pangamle hairi nakalamarom da industrial city oiriba Severodonetsk city Mayol Fauba Russian land missing Chansilaktuna Kudum Chanba Hore Hairi Russia ga Lebak asigi President Zelensky na Ukraine gi ning tambangak nanaba hotnariba lanasida nongmada Ukraine gi lanmi humpudagi chama phauba numit khudingi siri chamngaromna asok apan nangli Ukraine na masangak thok jananaba aphaba makhalgi khutlai mathau tai malim gi mapangal kallaba leibak singdagi yamna sana kapayaba rocket system mating niriba asi Ukraine masangak thok janabani Russia da landana banate haina hairi Russia na Ukraine da landabagi malim pumbada food crisis thokliba asi west amasung kaip ki waroishin ama purak kadabani haina Russian Foreign Minister Sergei Lavrov na phongdokli